Nazca Lineda plane Kaibada Lamkoiba Mioi Taramatoi Amashung crew member ani Shikhre Peru Nazca Lineda tourist plane ama Kaibada Mioi Tarahumdoi Shikhre haina Peru lengana fongdokre lebak adugi Ministry of Transport and Communication a fongdokibada tourist plane aduda German, Italian amasung Spanish Lamkoiba Taramathoi tongki amasung crew member anisu yauki hairi plane adu Nazca Linedagi kilometer 18 rom lappa Nazca city dagi kilometer 3 rom lapna leiva Socosta pokhaikibani Cessna Caravan C208 haina mingthonba air flight adu Peruvian Airlines Technology amasung numit ungba matungda pung 12 minute 10 rom chatpa matamda Pisco airport tagi paikhatkibani chawrakna numit ungba pung amarom tabada crew members singna aeroplane adugi fibamda ahongba leire haina report tawakraba matungda radio contact mangkibani haina transport ministry gi maikaidagi fongdoraki aeroplane adu kai kibadagi mai chakibaga loinana kanbangam kibagi thakta laiki hainasu Peruvian broadcast RPP na report tawakre firefighter amasung municipal police officers singna thodok thokpham aduda sangsinduna mai adu muthatuna plane adu tongiba mioi sing adu kannaba honaki plane adu matau karamna kai kibano haibadu khangkidabaga loinana lengangna Ningthizanaba thabak chathaki Nazca line asi lebak adugi kha thangba sarukta leiba desert ki mafam amada oibada natana lamkoiba singna lakpa ningthizaraba mafam ama oiri